Ngasi House the demand nipan gi demand for grant semba chahi lising aniga kun hondoi kun gamari gi oina punna lupa crore lising ohum hufudra ni thoi lakh hufudra manga lising kun traga ma thoi gi sentam pass to kre kun gi matung da baby Lunila Elizabeth hat ki bagi achumba wailat ngarang uba fanglei YKL na Slopland Public School Khongjom gi mathakta athing ba thamkiba adu amuk hanna chatsin halle Mayamba Krumzari, MAMI TV News Update Meeting Tabiri Bapum Namapu, DOMI YUMNAM na Taram Nokchari Hozipau Sandok na Pizri. Haujik Chathariba Manipur Legislative Assembly ki mifam asida ngasi state asigi finance ki charge to puriba Chief Minister Nongthombam Viren Singh na House the demand nipan ki demand for grant semba chahi lising aniga kunga humdoi kunga mari ki oina punna lupa crore lising ahum humfudra ni thoi lakh humfudra manga lising kuntra ka ma thoi gi senfam House da puthok laba matung sabha na khanaraba matung pass to kre ngasi House da pass to na ba puthok laba matung House da khanaraba matung pass to kiba demand sing adudi land revenue stamps and registration and district administration ki lupa crore chamaga humdoi lakh humfudra taruk lising marfudra humdoi finance ki lupa crore lising ani chamanga ga yankhai taret lakh humfutare lising taruk textile commerce and industries ki lupa crore chamaga humfutaruk lakh humfumari lising humfu youth affairs and sports department ki lupa crore chamaga kun humdoi lakh ani lising humfumari state excise ki lupa crore kun lakh yankhai taruk sell tax and other taxes and duties on other commodities and services ki lupa crore taramathoi lakh tara taruk lising marfudra nipan stationery and printing ki lupa crore taret lakh nifu mari lising kuntraga mapan amasung State Academy of Training ki lupa crore taraga taret lakh nifu taruk lising humfu mathoi ni ngasi ki demand discussion aduda opposition MLA K Ranjit Singh MLA K Mega Chandra Singh MLA Surjas Kumar Okram amasung MLA TS Lokeshwar Singh na makhoi gi tongan ba kat motion sing pukatuna discussion aduda saruk yakhi tungda ngasi House asigi numit yung ba matung gi session da Leader of the House Chief Minister Nongthombam Birena tongan ba government ke bill sing the Manipur Properties and Open Places Prevention of Defacement and Disfigurement Bill lising aniga kunga humdoi Bill number 1 of 2023 the Kaina Temple Board Bill listing aniga kunga humdoi Bill number 4 of 2023 amasung the Manipur Valid Ngapigani, the Manipur Value Added Tax Third Amendment Bill lising aniga kunga humdoi Bill number 5 of 2023 House the Khanaraba matung pass taunaba puthoraki aduga Y Khemchan Singh Minister in charge of Mahud na the Manipur Town and Country Planning Fifth Amendment Bill 2023 Bill number 7 of 2023 amasung DS Vasanta Kumar Singh Minister in charge of Education na the Dhanamanjuri University Amendment Bill 2023 Bill number 6 of 2023 House the Khanaduna pass taunaba puthoraki MLA Joy Kisan na Stone Crushers Singh da ayaba pibagi chatna kanglon Singh amasung Imphal West the Stone Crushers masing gi matang da hangkiba wahang ki pakumpira duna Manipur gi Textiles Commerce amasung Industries ki Minister Nemcha Kipgen na House da khanghanki madudi Imphal West District da Factories Act 1948 amasung Manipur Factories Rule 2021 gi makhada DCNI gi Directorate da registered Toraba Stone Crushers taraga mari lady amadi Stone Crushers amata lofam da thabak tobagi ayaba natraga license late haina khumki Makha Tarapa Oina Ketrigao gi MLA Nurul Hassan gi paukhum oina Forest Environment and Climate Change ki Minister TS Vishwajit na House the Khanghan ki madudi Nomaizing Reserve Forest da Forest Village amata leite amadi Laimaiching Reserve Forest ki Mingda Reserve Forest leite 1980 ki October kunga manga dagi Act asi lauthok thlaba matung da Forest Conservation Act lising amaga chamapan marifu gi makhada Central Government ki mamang da Forest Clearance yaudana Reserve Forest area singda dharma gi oiba amasung Memorial Structure Sing Saba Yaroi Haina Thamkibaga Loinana Miam gi social sentiment yenglaga Dharmaga Mari Lainaba structure Lamsing Mairap Chingda Ladiba Robin Hood ki crematory asi Lotokpa Yaroi Haiki Adumoinama Reserve Forest Action gi Makhada Lokafam Thokpa Action Lokhat Kani Haina House the Thamki
ing kumja listing aniga supna ahom November ahumda yamna thamoi sokningai oiba thodok amada matam aduda state government asigi minister oikiba Francis ngajokpagi chahi nipan dangai ribi Little Flower School dagi class 3 dang tamlibi machanupi Lunglila Elizabeth tungan ba lalholuk ki kadar singna school asidagi sel gi demand ga mari leinana kidnap tawrba matung numit taraga nithoi ni suba matamda Lamphel police station gi manung chanba sadopam gi lobuk amada sina fangkiba thodok ga mari leinana ngarang district and session judge case asigi trial matam kuina chatharaba matung mihat asiga mari leinana mioi mari mara leire haina lauthokre ngarang district court asina Lunglila Elizabeth ki mihat asiga mari leire haina lauthokraba accused sing adudi misi asiga mari leinana matam kuina jail da leirakhiba aduga jail lagi nathoktuna chen khraba matung lal holup amana thodok asiga mari leinana lising aniga kunga mathoi gi march ahumda sibagi cherak pi khraba androdagi thokchom nandomitei alias nanau yauna andromen o deven alias Arnold amasung letkosei haukip alias James Cookie mihat asiga mari leinana mara leire haina court asina lauthokre ngarang district and session judge Imphal East da chathakiba conviction hearing aduda accused oiriba Roman mitai gi council na represent tauki aduga accused letkosei haukip alias James Cookie jail dagi puraktuna conviction hearing aduda saru yaki ngasigi conviction hearing aduda district and session judge Imphal East na record ta leiba material singkup na yenglaba matung laikhidraba victim Lunglila Elizabeth asi accused sing asina conspiration tauduna paisa demand gi dama kidnap tawraba matung lising aniga ahum gi November ahum dagi chahi adugi November taramari fawba makhoi gi custody da thamlaba matung minungshi haitana hatok khibani nupi macha asida rape tawkhibaki evidence sing leite haina observation pibaga loinana accused oiriba ningombam Roman metai alias Roman alias Michael alias Romesh Singh alias Doyalakpa asi bail da leikhrabasu mahaki bail asi ngasi gi conviction order ga konana ka khibaga loinana mahak ngasi dagi thana March 12 fawba judicial custody da leigadabani haina order takhi aduga letkosei haukip alias James Cookie gi judicial custody ki matamsu March 12 fawba oigani makhoi ani asi under section 120B IPC section 364 IPC amasung section 302 IPC makhada makhoina chathakiba crime adugi matung inna mara leire haina ngasi court asina open court amada lauthokhi case asigi sentence hearing mathang thagi March 12 da chathagani hairi panba yabadi Lunglila Elizabeth mihat kamari leinana police na fakiba o deven alias Arnold case asigi trial chatharakba hoba leikhidre aduga crime asida mapum oina chenariba thokchom nando mitei alias nanau judicial custody diki nanthoklaga chen khraba matung matam koina mirot oina leirakhibaga loinana mahak lal holup amana faduna Lunglila Elizabeth mihat kamari leinana lal holup asina lising aniga kunga mathogi March ahum da sibagi chairak pi khraba misakni ningsing bayai lising aniga ahum gi November ahum da baby Lunglila Elizabeth mahak na tamliba Imphal gi Little Flower gi school dagi hairiba accused sing asina paisa gi demand ga mari leinana kidnap tawraba matung mahaki asiba hakchang borak khaw manungda hapchinduna Lamphel police station gi manung chanba sadofam gi lobuk amada hundoktuna thanam khibani matamdugi CSO sing maira paibi satra gi sangstan singna mihat adugi mayokta akanba khongchang kaya sangsinki tungda state government na mihat asibu kup na thigat hannaba CBI da sinaduna lakhibani CBI na mihat asiga mari leinana court ta charge sheet thagat laba matung case asigi trial ngarang fawba chathaduna lakhibani yausang kumhaiga mari leinana Bishnupur district ki manung chanba mafam singda haibadi National Highway 2 da lambi thatuna paisa khaiba lephanaba thabak lokhatnaba district asigi superintendent of police da deputy commissioner Bishnupur na official oina khanghan khre hairi Cherol asina makha taraduna Slopland Public School khongjomna KYKL da pifam thokpa selka chahi kaya pirak tabagi tamak fukatlaga punna amadi chairak oiba senfam amaga punna pinaba mamang chahi gi September thagi kuntrada miyam pumna makna khangbayaba chepau ama thokchare haina aina thingkraba loop asigi secretary publicity and research AI fabana chero thadorpa cherol amana hairi matam adu da chatliba mahaikum adugi manungda hairiba selka adu pidrabadi school adu mathang chahi dagi thingzelagani haina su lauthok chakhrabani adu bo hairiba school asigi authority na mamang chahi singda tawkhiba aduga chap manana thawongda thamleba wafum adu adumak thawoidre masina loop asida ikaiba chawna pire haina lojai masigi mathakta mioi amadana yanaga tawre atopa amadana yanare haina sandoklaga
mathang chahi gi mahairoi ming channa ba hotnari masi lup asibu chauna singna bani haina lodaba ngamde fibam asida KYKL na lojaba warep ado miyamna khangjan bina ba thamjari haina cherol asina panli cherol asina hai school asin lakliba mahaikum asidagi haibadi hojik tagi hauraga lupu amadi chathariba yawol iho asibu singna bagi maral gi damak matam chupagi oina thingzale hojik chathariba changyeng asidi haukiba chahi gi oibana ikaiba leiroi ngakpi gani akaiba leiroi mathang chahi gi angang ming chanba amadi class makha chathabadi yararoi oja amadi school gi thomi singna su makha tana thabak suba natraga tauba yaroi school asi yonthokle natraga bandop thamle haibana chingba langlo amata tauba su yararoi yolabadi nakal animak chairak fangani school hongningba mahiroi singda transfer certificate pibada panthaba yaroi haina cherol asina panli Manipur lengak na changsin lakliba war against drug ki saruk ama oina chingi mafam singda popi pambi tharamba mioi sing fagat paleptri ngarang ayukpung ama makhairom taba matam da su Senapati District Police na lokhat khiba FIR number 3 close to 2023 Senapati Police Station under section 18 close P NDNPS ek ki makhada thiba humbagi thabak chathabada Senapati District ki upper kamsong village ke mioi ama popi pambi thabaga mari leina fare hairi faraba mioi adugi maming arrest timol kawi chahi kuntraga taruk mahak ngarang Senapati District ki CJM Senapati ki court ta puthoklaba matung numit mari ni police custody remand lokre hairi Election Commission of India ECI na recommendation pi khibagaloinana Nagaland Legislative Assembly ki seat yankhaiga mapanda February 13 ta pangthok khiba vote adugi manungda polling station mari ki repolling ngasi ayuk pung 3 tagi repolling tauba hokre hore nungthil pung mari fawba vote thadanagani ECI ki official order amagi matung ina ngasi repol tawriba polling station sing adudi Junhe Boto Assembly constituency ki New Colony Southwest polling station Sanis Assembly constituency ki Paunti 5 polling station Tizit Assembly constituency ki Zaboka polling station amasung Thonok New Assembly constituency ki Patso East Wing polling station singdani Nagaland state asiki oina vote masing thiba March ani dagi hogani hairi Aroi bada maru eba pau mohna pizari ngasi house the demand nipan ki demand for grant semba chahi lising aniga kungo humdoi kunga mari ki oina puna lupa crore lising ahum humfudra ni thoi lakh humfudra manga lising kuntraga ma thoi gi senfam pass to kre baby lunila Elizabeth hat ki bagi chumba wayel ngarang uba fangle amadi KYKL na Slopland Public School Khongjong gi mathakta athingba thamkhiba adu amuk hanna chetsin halle matang asida MAMI TV News Update loisare medium tabir basting bo mukahna khurumzari